Echaogi Khudong Chaba Louraga Rajniti Toubiganu haina MLA Sheikh Noorul Hassan na Fongdorakli. Echaona Sokhalaba Ketrigaugi Praja Singda Relief Material Sing MLA Sheikh Noorul Hassan gi Maikei Digi Fanghanbagi Thabak Thauram Sing Kanna Chathari. Tangkak Naina Lepa Laitana Echaona Sokhalaba Praja Sing Amadi Echawasina Maram Oiraga Relief Camp ta Lairiba Singda MLA Sheikh Noorul Hassan gi Maikei Dagi Lepa Laitana Tengbangi Potlam Sing Piba Khudong Thiba Mafam Singda Lairiba Sing Lauthokpa Amadi Echawasina Maram Oiraga Namthakraba Turel Launamban Singda Laibak Haptuna Menbana Chingbagi Thabak Kanna Chathari. Tengbang Potlam Sing Piba Asiga Mari Lainana MLA Sheikh Noorul Hassan na hai Lamdam asida Miyoi Kharana Echawasigi Khudong Chaba Louraga Rajniti ki Khudong Chaba Lauba Manba Mawangda Thabak Chatharakpa Laibak Thibani. Masi Toubiganu haiki. Awaba tarba miyoi singda ngamzaba mating tauduna mahausagi punsirolda hanjilaknaba kanna hotnaminasi haiki. MLA Sheikh Noorul Hassan na makatana hai. Tengbang potlam sing asi tangkak naina club singi mihut singa kutsamnaraga miyamda yauhannaba hotnazabani. Wat hauriba mafam singsu athubada tengbang potlam sing yauhanduna awaba sing asidagi karada oirabasu koknanaba hotnagani haiki. Echawasina Maram Oiraga Yum Kai Tekpa Tauthakibana Chingba Taukiba Imung Singidamak MLA Sheikh Noorul Hassan gi Maikei Dagi Ising Tumjinduna Lairiba Mafam Sing asidagi Ising Hantakibaga Survey Tauduna Nauna Yum Sabibagi Thabak Thauram Singsu Paikhatlagani haina Fongdokhi.